Class 6 की Manipuri Laishu textbook aduda karamna pagadagi haibagi matang adu ngasi amuk ninajage yengbiriba khudingmapu angkam premasurna ikai khumnaba uchari ngasi nenagadaba si ahanba latam khongjom numit hariba para adugi aruba wahaigi wahanthok haibaduda karamna pagadagi amadi atau karam tawduna wahanthok pigadagi haibagi matangda ninajage List 5 Part 10 Class 6 Manipuri Latam 1 Textbook Page 3 Tara Subada Hindu Lining Chatpa Arjia Kangluki Mioi Taramathoi Subada Muslim Islam Lining Chatpa Mioi Kanglu Ranithoi Subada Isai Christian Lining Chatpa Mioi Kanglu Rahundoi Subada Ayu Elho El Khongda Magi Wahan Thokna Nongalakpagi ahanba yen khongba matamda Pramari subada yasang lining sigi wahan thokna numidang wairamgi lai khurumbada aduga channel asig mamingna Kanglaipak Students Teachers Imphal Aina Kaujai Channel asibu yengbiriba khudimang angkam premasurna ikai khumnaba uchari hidida khatang makha tabo oina haijarongge sidida nungda lum tapisi Follingtoni arumba khangnabani sidida inap sidida lum tapliba asi tisu Follingtoni arumba khangnabani mitilongi waidi hana mamangi upload taw matamda haijakare Arum ayang naiba aten asang naiba lolni maramaduna asigumba anem awang naina laiba lol mitai lol ase irakpa matamjasu anem awang naina ayang arum naina fajana koina takpiba ma changi makha tarpada makha sigidaju kangluk haiba asidaju ngaujideida lumma matapi mase arumba khangnabani sidaidasu inapsida lum tape masi arumba khangnabani makhadasu sida inaptasu lum tapli mase arumba khangnabani ana arumba khangnabagi matangda ayang arumgi matangda jidi matang asida nainajabada hena sanglagani maram aduna atopa channel amada Manipur Languages Features haiba channel aduda matang chana nenajarake haiba channel adu subscribe tawbiu adudasu haiba channel adudasu haibadi Manipur Languages Features haiba channel adudasu arum ayangi matangda grammar gi matangda haibadi lonchat lon gi matangda adomdo ina nenajage masigi para asigi tak matamdadi haibadi khongjonu haiba para asigi aruba wahanthok asigi nener kum matamdadi hena sangragani maramaduna matangasidadi nainajroi matangasidadi matau karam tauna sereng asi pagadagi aruba wahan thok asi karamna pagadagi haibagi matangaduda ahanba oina nenajage awara pakaya lairabasu haibirau channel asu yengbirabu khudimang kham premasurna thagat phongjok chari mathangi upload tawu matamda ai khoi puna amuk unaminasi